ꯏꯄꯥꯝ ꯆꯧꯔꯦ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯅꯤ ꯎꯔꯤꯁꯦ ꯃꯌꯥꯝ ꯉꯁꯤ ꯁꯥꯠꯄ ꯊꯝꯕꯥꯜꯁꯤꯃꯗꯤ ꯏꯄꯥꯝ ꯂꯥꯏꯒꯤ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯏꯄꯥꯝ ꯆꯠꯇꯣꯏꯅꯤ ꯊꯝꯕꯥꯜꯁꯤꯃꯁꯨ ꯁꯥꯠꯂꯝꯃꯤ ꯏꯄꯥꯝ ꯂꯥꯏꯗ ꯀꯠꯅꯕꯒꯤ ꯄꯨꯔꯅꯤ ꯑꯩ ꯄꯞ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒ ꯊꯝꯃꯝꯗꯣꯏꯅꯤ ꯆꯥꯛꯇꯤ ꯊꯣꯡꯉꯝꯃꯔꯣꯏ ꯍꯤꯟꯖꯥꯡꯁꯤꯗ ꯊꯣꯡꯉ ꯊꯝꯃꯝꯃꯅꯤ ꯏꯃꯥ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯉ ꯆꯥꯖꯔꯅꯤ ꯉꯟꯅ ꯆꯠꯀꯦ ꯈꯟꯕꯁꯦ ꯍꯦꯛꯇ ꯉꯝꯗꯦꯗ ꯁꯨꯝ ꯊꯦꯡꯒꯤ ꯁꯨꯝ ꯇꯧꯕꯗ ꯍꯦꯛꯇ ꯊꯦꯡꯈꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯀꯨꯞꯁꯜꯂ ꯊꯝꯃꯝꯃꯅꯤ ꯏꯃꯥ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯉ ꯆꯥꯖꯔꯅꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯦ ꯍꯔꯥꯎ ꯂꯥꯛꯆꯔꯒꯅꯦ ꯏꯪꯃꯜꯂꯗ꯭ꯔꯥꯅꯦ ꯏꯁꯤꯡ ꯉꯥꯛꯇꯪ ꯃꯨꯊꯠꯂꯨꯗꯥꯗꯤ ꯁꯥꯒꯠꯂꯛꯖꯥꯠꯅꯤ ꯑꯣꯠꯊꯣꯛꯇꯅ ꯇꯧꯔꯤꯁꯦ ꯃꯐꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄꯤꯔꯤ ꯇꯨꯝꯈ꯭ꯔꯦ ꯂꯝꯕꯤ ꯐꯠꯇꯕꯅ ꯁꯨꯅꯥꯏ ꯔꯣꯗꯁꯦ ꯇꯧꯔꯤ ꯂꯥꯛꯑꯁꯦ ꯏꯁ ꯏꯃꯥ ꯀꯔꯤ ꯂꯝꯕꯤꯅꯣꯅꯦ ꯁꯨꯅꯥꯏ ꯕꯖꯥꯔ ꯌꯧꯔꯦ ꯁꯪꯉꯝ ꯂꯩꯀꯥꯏ ꯐꯪꯂꯦ ꯆꯨꯔꯥꯈꯨꯜ ꯀꯩꯊꯦꯜ ꯌꯧꯔꯦ ꯅꯣꯡꯒꯣꯜꯄꯨꯔꯣꯝꯗ ꯍꯥꯏꯖꯤꯜꯂꯦ ꯋꯣꯟ ꯆꯤꯡꯁꯨ ꯎꯔꯦ ꯁꯨꯝꯆꯠ ꯄꯣꯛꯂꯛꯐꯝ ꯍꯧꯔꯛꯐꯝ ꯅꯨꯡꯁꯤꯕꯤ ꯂꯝꯗꯝ ꯌꯧꯔꯦ ꯌꯨꯝꯗ ꯆꯪꯗꯣꯔꯦ ꯌꯨꯝ ꯌꯧꯔꯦ ꯌꯨꯝꯗ ꯆꯪꯉꯒꯦ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗꯩ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯅꯥꯊꯩꯅꯅ ꯀꯗꯪ ꯋꯥꯗꯣꯝꯗꯅ ꯆꯤꯟꯁꯤꯟꯅ ꯂꯩꯈꯔꯦ ꯌꯨꯝ ꯌꯧꯔꯦ ꯏꯄꯥꯝ ꯂꯥꯏ ꯌꯨꯝꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯃꯨꯈꯤꯒꯦ ꯌꯨꯝꯂꯥꯏ ꯀꯥꯅꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤꯗꯤ ꯂꯥꯏꯒꯤ ꯂꯥꯏꯔꯨꯛ ꯆꯜꯂꯨꯏ ꯑꯗꯨꯅꯅꯦ ꯃꯣꯇꯣꯔ ꯎꯇꯤ ꯑꯃ ꯂꯩꯔꯦ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯄꯀꯧꯔꯥ ꯑꯃ ꯑꯗꯩ ꯂꯐꯨ ꯏꯔꯣꯟꯕ ꯁꯤꯡꯖꯨ ꯉꯧꯊꯣꯡ ꯑꯗꯩ ꯁꯤꯡꯍꯥꯔ ꯁꯪꯒꯣꯝ ꯈꯦꯔ ꯂꯩꯔꯦ ꯆꯥꯛ ꯇꯣꯛꯂꯒ ꯃꯥ ꯌꯨꯝꯗ ꯍꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯈꯔꯅꯤ ꯂꯩꯍꯧꯈꯤꯅꯦꯕ ꯑꯗꯣ ꯃꯥꯁꯨ ꯉꯁꯤꯁꯤꯃ ꯂꯩꯔꯒ ꯆꯠꯄꯒꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯌꯦꯡꯁꯦ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯃꯨꯛ ꯔꯥꯅꯤꯄꯨꯔꯗ ꯁꯣꯔꯥꯠ ꯑꯃ ꯆꯠꯇꯣꯏꯕ ꯑꯗꯨꯒꯤ ꯃꯥ ꯍꯟꯈ꯭ꯔꯅꯤ ꯑꯩꯗꯤ ꯈꯔꯅꯤ ꯂꯩꯍꯧꯈꯤꯅꯤ